Pangbayna luchimba UNLF MPA gi adum laba nongchumda lairamba lalmi singasi thorakpa matamda miyamna mamittagi mapita na makoina ngakpi sembiramba makoida thajaba thamkiba aduna maram oraga mamittagi mapita na makoida yaifamangwan pibada tana makoina chakhragani kharma matamda asuki matik thamoida mai chakpa haibadu ni miyamgi masing yaulaba hariba akoibada tariba myoi lisingda piriba China asi hariba muknaraba matungda wari sanabadagi MPA gi lalmi singasi thorakpa matamda miyamna pirang iroinana mafam asidagi miyamna thintorai masidaida tholaiba mafamdi asumlaba lalmi singasida thamliba thajaba simak chapchana miyamda lairiba security personnel singna pibadudi yamna mathau tai madu piraba matamda miyam amadi laingak security personnel singi marakta lainariba mari adu hena farakadori bani ora masigi phibam asi MPA da uliba minungsi makoina thadoga takrani haiba matamda thoroliba thamoidagi chakliba mairi akoibu chahaningdabagi wakhalon asimak lairiba tonga sensitive area singda tariba haitare madugi security personnel singa dunasu mathau ningthina tawraba miyangidama ngakselaba thawai kubakta halba matamda makhoidasu chapchaba minungsi adu sungsho soidana phangakani aduna miyangi thajaba simak lemnamak mangdana ba lengak amadi mari lena khodimunasu honaba mathau tai hariba pambaina luchingba UNLF MPA gi nongchumda lairamba lalmi singasi tholakpa matamda mafamsida lairiba imaibansina mamittagi mapitana kapli makoina thokhi bagi tanja aduni masina mamittagi mapitana makoina ngaksinbirimba dubu kautthokpa ngamdana ngasi phawba lairi maduna ikai khumnaba makoina chalamdai sida teng thana oidi
ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ